हाइंगांग केंद्र की हानगी एमएलए एन बीरेन अमदी तदुबी केंद्र की हानगी एमएलए फ्रांसिस नाजोपा बीजेपी दे याउख्रे कांग्रेस मथंगी मिखलदा टाइटानिक लुपदौना लुपख्रगनी हाइना राम माधवना फोंदोख्रे पॉलिटिक्स तौरीबा मियोय खरना मसागी ओइजबा थीदुना पार्टी चोंथोक चोंसिन तौरीबा असि क्रिमिनल की ओइबा थवोंगनि हाइना डॉक्टर एम नारायण फोंदोख्रे अमदी ड्राफ्ट मणिपुरी पोनी कंजर्वेशन एंड डेवलपमेंट पॉलिसी कैबिनेट ना अयाबा पिख्रे खुरमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तराम नोक्सरी हौजिक मपुंग ओइबा पाव हाइंगांग केंद्र की हानगी एमएलए एन बीरेन अमदी तदुबी केंद्र की हानगी एमएलए फ्रांसिस नाजोपा बीजेपी दे याउख्रे मखोय अनी बुंगसी निताई पाचुथेक्ता लेबा बीजेपी की ऑफिस ता बीजेपी के नेशनल जनरल सेक्रेटरी राम माधवना हराउतायामना ओख्रे मखोय अनीबु हराउतायामना ओपगी थौरम अदुदा बीजेपी के कन्वेनर नॉर्थ ईस्ट अलायंस ओरिबा असम के एजुकेशन अमदी फाइनेंस मिनिस्टर ओरिबा हिमंत बिस्वास नेशनल सेक्रेटरी ऑर्गेनाइजेशन नॉर्थ ईस्ट इंचार्ज अजय जवान याउना बीजेपी के स्टेट प्रेसिडेंट KSS बाबानंदा अमदी अतई थौमी कयासु सरुक याखी नौना बीजेपी दा यावरकलबा हाइंगांग केंद्र की एन बीरेनना महांगना बीजेपी दा चंगलकलिबा असि मणिपुर की तुंगी फिरेप अमगिनी स्टेट असिगी तुंगी येंगलगा पार्टी असिदा अककनबा वाफम खरा थमलबा मतुंगदा अनौबा फिरेप असि लौबनी सिंगी लम सोथना लेरिबसी फगतनबा चुनबा तंगाई फदबदा युमफम ओइरगा बजेट अमा सेम्बा तंपाकी लम कायदना थमनबा प्रोविजन सेम्बा नेशनल हाईवे फगतहंदुना फोलेन ओहनबा हाईवे फोर्स थंबा यावना पार्टी असिदा यावबनी इशू कयाना थल्लबा स्टेट असिदा असि फावबदा इशू अमता निंगथिना लोइसिनदे सोसान पुगिनो सिरबा सिलनाव सिंगल फोंगो अमदा सिरे इम्फाल दसु सिए चिंगसु सिए बट अखोई की दवम थोपा नि सिरबा बोली तो मसे सही में सुरे सही में जस्ट कैन यू इमेजिन दैट बॉडी लाइंस 1 years without doing anything सिबकनो पृथ्वी ले बात लेबे मसुकुम को मयाम सिग थमोइदा खा को मतलब तो देबी सिंग हेले ला प्लेन व्हाट डिवीजन लेबदोना उन्नबो यारते बि मोंग राखो छात्र छात्री सिंग मई मसिंग तम फंगदबगी ओंगा ngasi स्कूल कानी हेयंग बल लखोकनी हेयंग सुटी थादोकनी देयर इज नो लाइफ अदु की दमत मयाम से पूरे खुदगी within the chains है बि वकल प्रजा मयाम की खराब तार कानबे फिर नसिदा इसे फ्रांसिस नाजोपना मियाम की याइफनबा तौबंगमद्रबा कांग्रेस की लेंगाक असिदगी ngaktokuna makhatana miyam gi damak thabak taunaba BJP de sangbani miyam gi damak thabak tawgadaba laman singgadaba yamna leiri party asigi lucingba singa punna state asigi yaifnaba gi damak thabak tawgani haiki moina haigini moina tapigini asigi condition ne akoi asi tawingba gi ni hache akoi leader sing haigini aidi party nu sibagi public seba tawingba gi akoi general hairabani seba tawingni अपोगी मणिपुर की मी अतो फाबमी अतुम यूनाइटेड होइबा पब्लिक होने दे अतु फाबा सिगुंबा स्टेट सिगुं सिबगी आइसु मतम क्रादि पब्लिक सेवा तौमिबा सिगुंबा पार्टी फाबा चावदा नसी योगनी नखोय यामना सुमोयने वेलकम तौबसी पार्टी फंक्शनरीज अतुबा मयाम लापिबा मियाम शोना बोबी गोसिन नॉर्थ ईस्ट डेमोक्रेटिक अलायंस की कन्वेनर हिमंत बिस्वास शर्मा मियामना बीजेपी दा थाजब थंबियु मणिपुर मियाम की अवाबा बीजेपी न मुन्ना खंगी इबोबी की लेंगाक असि मियामना खम थेंगना पामनद्रबा लेंगाक अमा ओइरे नोंगमो नोंगमी कांग्रेस काइबे लेप्ट्री मथंग चही की मिखल मतुंगदा कांग्रेस मणिपुर दा लेररोय हाइखी नेशनल जनरल सेक्रेटरी राम माधवना इंडिया मियाम की तुंगी दमक लेपली लेबाक असि ngasiदी मांगलोमदा चंगसिनदुना चौखलकली तुंगी याइफबा अफबा लेंगाक अमगी दमक बीजेपी न मणिपुर की दमक लेपली मणिपुर की ngमखगी वाफम सिंग तमगी अवात अपा बीजेपी न मुन्ना खंगी मणिपुर मियाम की इहुल खंगना पार्टी असिना थबक तौगनी कांग्रेस मथंगी मिखलदा टाइटानिक लुपदौना लुखरगनी हाइखी मणिपुर इज अ स्ट्रेटेजिक स्टेट मित्रों इट हैज बॉर्डर्स विद बिग कंट्रीज इंडिया का एक्ट ईस्ट पॉलिसी में मणिपुर इज अ वेरी क्रूशियल लिंक फॉर द गवर्नमेंट ऑफ इंडिया
Government of India has great infrastructure plans, connectivity plans, connecting India's northeast, for that matter entire India with the rest of Southeast Asia, Myanmar, Thailand, Vietnam, Singapore. We have great plans to connect all these countries with rest of the India through Manipur. Manipur is going to play a very important, crucial role in India's Act-East strategy. But even for that, we need a government in this. BJP की ऑफिस ता पांगथोकी बा थौरम अदु लोयरबा मतुंग एन बिरेन लुंग असि नुंगचिल महाकी केंद्र की मियामना तारामना ओक्तुना पुंगनिंग थौगतपगी थौरम अमा लुवांग संबंध लेबा मसागी युमदा पांगथोकी एन बिरेन लाकपा लंबी मंत्री पुखरीदगी हौदुना मयम फावबा महाकु सौगतपा मियामना तारामना ओखी थौरम अदुदा एन बिरेनना ngasi BJP da yaubagi chapchaba firep lairabanina leibaki yaifana thabak paikhatpa hauragani mahangna makhatana miyamgi seba tawbagi khudong chaba fanglabadi kendra gi chakhat thorangi thabak chapchana pangthokani haiki Mikhal naksilakpada politics tawriba miyoi kharana masagi oijaba thiduna party chongthok chongsin tawriba asi criminal gi oiba thawongni haina CPI Manipur State Council gi secretary Dr M Narana phongdokhre Irapot babanda laiba party ki office ta pangthokpa pawgi mifam amada handak MLA yauna chongthok chongsin tawriba si miyam gi thajaba manghanba masagi khudong chaba phangnaba hotnabani miyam gi hak amasung lan lana sizinaba haibasi crime makhal amani Masidagi miyam na section BU amaromda handak National Executive ki mifamda Manipur University ki wathok Naga Peace Accord Armed Forces Special Powers Act lokthok pagi wafam ahak na pukhat ki Prime Minister na nimit samani gi manungda ahongba ama uhangani haina thajaba pirakhiba Imphal Ziri lambi hauzik chatpa yadre sinda ngangduna miyambo apangba sibani Minister kaya lakhiba sing miyam gi kanaba thabak paikhat pagi mingda Mekhal gi bhot khombani haiki DC hujikti karbaro inthorokpa Madi criminalize orpa sakti dabu pairadian and maswaidani prajasu khara tinyotharaga khandabiba matam oiren khali hangalanda people the betray tawduna maman thopu tawnaba rainti sidi thupchen bama chumabrain khali and sigi miyeng sidanga sidi prajagi awana ILP kauhandoribani Naga Accord kauhandoribani adagi jiri lambi kauhandoribani Bhor the MLA to create BJP they are do to Congress you adu the local lehori MLA amani shishu amuk lokshan of honor and godori shishu chingni panghaini Ngasi phamki ba state cabinet na draft Manipuri Poni Conservation and Development Policy ayaba piki bagaloina na police station tara amasung police outpost tara marigi thabak haunana basu letna kre Si Minister Okram Ibobina chairlog duna pangthoki ba cabinet mifamasigi matangda Manipur government ki wangangloi oiriba Rural Development Minister Moirangthem Okendrana mangsilak laba Manipur gi poni kanaba Manipur government na mathau taba thabak lokhatnana bagi damak policy asi cabinet na kupna khanaraba matungda ayaba pibani Manipur gi poni masing asi lisingani ohumda pangthoki ba census ta lisingama chanipan marbudrani pal oirambadu lisingani tarani thoida lisingama chama amada hantharakre haibagi report laire Masina maram oiduna Manipur gi poni malemdagi khongul mutkidanaba mathau taba thabak sing thinthaba tawdana paikhatnaba lepnakhi Poni policy asi thabak oina pangthoknaba state veterinary department na masigi nodal department oibata natana government poni ngak senabagi damak akhannaba account tagi head ama hangdoktuna tangai phadaba phansing marangkaina thamgani Manipur gi Minister na Chairman oiba Manipuri Poni Development Board amasung khatkani Minister na makha taraduna Manipur gi Law and Order miyam gi punsi amasung lanthum ngak senabagi damak district sing da anauba police station tara amasung police outpost tara mari hangdoktuna thabak haunaba su cabinet na lepnare Police station amasung outpost sing asi hangdokpagi wafam mamang thagi taruk ta phamkiba cabinet mifam na ayaba pikibani ngasigi mifam na police station amasung outpost sing asi police ki araiba man power sizinaduna mathau hawanna ba lemna kibani ngasigi mifam na Manipur Health Services ki non specialist doctor singi thabak tagi pothabagi matam sahi humpu oiribasi humpu ni thoi de hengat padasu ayaba pikre Specialist Dr. Singidi thabak tagi pothabagi matam hanana umpuni thoida hangat khrabani hairi Bom pokhaibagi thaudokta angang ama yauna mahairoi ani sokle makhoi khudong thiningai di oidre thaudok asi ngasi numidang pung 8 tarakpa duwaida Lamphel Police Station gi manung sanba Kumalampak ISBT gi mayok na badalaiba Tangkhul Avenue da thokibani thaudok asida soklaba miyoi sing adudi Sunita Jajo sahi kun
Veronica Zazo apokpa Kasim angang aduna layarin sahinipal apokpa Victor mahak hauzik class 2 tamliba mahairoini Makoi ahum Ukhrul district ki Kasom block ki Mawal khuldagi laktuna mafam aduda renta laibani Makoi ahum North Awasida laiba Raj Medi City da pukhatuna laikanaki Bom pokai bagi thokdok aduda bolero amasu akai atoi nangki thokdok thokpham da hangang kendra ge MLA oramba N Biren amadi Manipur police ki makok thongba official sing laktuna kopna yangsin ki Laikagi ohoba miyoy sing phongdorak pada sakhang da ba miyoy anina yum ge gate maya da leptuna leiringai jairakta bom adu pokai rakhi khudakta makhoi ani su mafam adu thadoktuna sen ki hairi Yumbo Clement Singlaina ISTB da phongdorak pada mahak tangkhul contractor association Ukhul district ki president ki Fampuri Matam kharagi mamangda Manipur Naga Revolutionary Front MNRF kauba lalhauba lup amana association asida lupa lak ahum gi demand tawrakhibadi lei adubu ngasi pokhari ba bom asi makhoina oiramgadra haibadudi chap chana haiba ngamde haina phongdorakhi Sesenda demand lame MNRF ki khalame adu maju aphadi contractor association sidi thiga tawusunate अखोई दी मतम के खरखा अखोई खाइकन नरगा एसोसिएशन अदुम चलाइ रिबनी अदु अखोई बुदि मसी गुमसी डिमांड से दे अखोई दी तौबीगनु हाइना दे अखोई दी अपील तौना अखोई सेक्रेटरी द पीजा बु लापतो थाथक अदु मुतुम दि सिनियर बय मन द पावर Handakta ISTB gi Joint Secretary gi Altokar ama BT Road ki Rup Mahal Theater gi mamangda khamduna thamlambada mangkhibada ngairi ngai asisu ISTB gi Secretary oiriba KS Khogendra gi Altokar amasu BT Road tagi sakhangdaba singna huran khre 100 masu oiba car asigi number na MN01X2766 ni car asi mahakna ngasi nimidang wairam pung 3 minute 15 rom tabada office lakpada khamduna thamlambani nimidang pung taret khare helakpada office tagi hannaba kumtharakpada leiramdabani security na pung kunmari supna senari ba BT road ki mafamda gari toina mangbagi thodok tholakpa asina huran jinthi gi thabak asida security yaubra singnaba leire hiram sigi matangda awangba thaki officer singna miyang sangbinaba ISTB gi maikai degi thamlakli Joint Secretary gi mangkiba Altokar gi langla langjil hojik phawba khangdana leiribani ISTB gi sticker nappa gari singdamak khandoklaga huranbagi thabak asi chathabagi manbagi thawong singnaba leire Loktak Pat ki mahausagi oiba saktama asi kahendana thambana mioiba khaktana thawai panba pumnamakpu hinghanba ngamgadawribani haina Education Minister Dr. KS Ratan Kumar nangarang Komla Khongi Singthi Water Sports Complex ta pangthokpa Loktak de gi thoramda phongdokhre Loktak Day Celebration Committee na sinduna pangthokpa kunmathoi suba Loktak Day gi thoram aduda mahakna makhataraduna sarkar gi maikaidagi Loktak Pat kanana ba amasung pat asina lamkoiba singi pukning singsinna ba mafam ama oihanna ba kanna hotnari pat asigi akoibada ring road ama thamnana ba PMGSY gi scheme da program haptuna thabak paikhatpa hokre masigi manungda thanga masung karanga si cable car thamnana ba thabak paikhatpa su hore phongdokhi Loktak Day celebration akoi picture abasu Saugraba Bharat ki Kachin namada awang nongpuk sidaida laiba apikpa state ama oiriba Manipur gi masigi Loktak ki nongpuk thangbada lairiba Komla Khongi Water Sports Complex pikraba mafam asida apikpa thoram ama oiragasu masigi World gi oiba global significance laiba adugumba akoi celebration aman Makhal mathil kayagi cultural program ga loinana pangthokiba thoram aduda Education and Transport ki Commissioner Lakshmi Kumar Lapupa Tera Komla Khong Gram Panchayat ki Pradhan Asem Ongbi Sandhyarani Devi Mayang Imphal Block Congress Committee ki President Rajmohan amasung LDA gi SE Kumarjin Asingba miyoi kaya saruk yakhi Loktak Lake Development Organization Manipur na sinduna thangagi haureng singyang da su kuntaret suba Loktak degi thoram pangthokhi thoram aduda Industries Minister Govindas Konthaujam thangagi MLA oibatana tana PDA gi chairman su oriba Timangi Babu Kumbi Kendra gi MLA S Bira Hanagi Minister oiramba Loktak Day Celebration Committee gi chairman su oriba Hasnam Sana Yaima Bishnupur gi Deputy Commissioner M Hare Krishna Bishnupur gi SP Jogasandra Namaru oiba miyoi sing oina saruk yakhi Royal Riders Association ki miyoi singsu saruk yabaga loinana Loktak Patanga Masakaya manum thadakhi
सिंगमी तमी अनि की मरकता मेरा हौ चोंगबा थौरमगा मरी लेना पोट लानखी MLA Mangi Babuna Loktak Pat ki akoibada leiriba club organization amadi association singna Loktak Pat buluna na thamaga loinana aphaba pat ama oinana ba honamina si haiki to hum oin gumsi Loktak se khoi punamaki amattu oiraba mafam ni hena khalaga masibu kaidori haraga khoi sebat kadagi haiba sumda ai khoi aphaba ta na rerga madun khoi sebat patamsi aduna Loktak ta rajniti tawdana aduda kadori haraga maduna Loktak ki aphaba oiroi masi bawdadi ai khoi leiriba Loktak ki phibam ase sahi khargi mamang da lerambadagi dia hoji na Loktak ki phibam ase aduki matik yamna healthy oiba aduma Loktak ma masi khoi oiba ngama abani hari Manipur Public Service Commissioner Laubali Singani Tarataruki exam da lana parikya sathai haiduna BJYM Manipur ki state ki thomi singna ngasi North East da leiba MPSC ki office ta thomjin magaloinana office ki thong naw khara amang ata thoan khre BJYM Manipur State ki thomi singna rally against unfair practice of MPSC 2015 haina thaba hastuna magaloinana lakiba khonsat aduna MPSC ki office yoksilakpada security na thingna bakhanaki Office की गेट नमखाई दिन चंगलबा मतुंगा MPSC की परीक्षा हनगदबनी कांग्रेस सरकार मुथतगदबनी MPSC की चेयरमैन फम थादोकदबनी हाइबा खोलाव कया लाउखी BJYM के प्रेसिडेंट समर्जना परीक्षा सी अनिरक सोइखरबा मतुंगा अहुमलक सुबो ओइना पांथोकपनी माहिरो लिसिंग अमा हेना परीक्षा थाबा निमित 30 की मनुंगा परीक्षा की से यंगलोइसनबा असि अंगकपनी अरानबा थबक तौबा चेयरमैन अमदी सेक्रेटरी फम थादोकदबनी केस असि CBI दा सिनगदबनी हाइखी लिसिंग अमगा चामगा कुंथा की छात्र सिना मार्क चौम की पेपर निपान थारपम मतमदा हाइरिबसे टोटल पेपर से लिसिंग मापनगा सुमदगी मरी निफुनी हाइब लिसिंग मापन निफु से 10 days दा ओजा क्यान खोलगा लोइबनो सिनेबा कोइन हंजनी दी हाइरिबे पोसे मखोइना हाना खनगदबा सिलेक्शन तौगदबा पास तौने अब मुई कोटा सिंदु खलगा एग्जाम की चीज खोलबरा सिने कोइन चिंगबा लेसे अदुई मथकता हाइरिबा एग्जाम की नुमिता मेन एग्जाम की नुमिता इंग्लिश क्वालिफाइंग की क्राइटेरिया 40% फंगदबनी हाबी की पोचे नुमिति दो एना अपलोड तौबिरेबा ममांग तौद्रि मरम कइगिनोबा अदुगा UPSC एग्जाम दना ओनली 25% दा इंग्लिश की क्राइटेरिया सी ओयबा सिगी मरम मरक्सिदा करी विथिन द कनोसिदा सिनसिदा करी लैरगे सिने मनिंगसिदा अदुगा एक्स्ट्रा सिचु हानगी इंस्ट्रक्शन की मतुंगिना MPSC की मेन एग्जाम सिदा एक्स्ट्रा सिट लोबो यारो हरगा एक्स्ट्रा सिचु लोइनो पिएबा सिजना करमबा मोगी स्ट्रेटेजी नो हाइरिबा मोइसिदा करप्ट तौनना बगिदा मोइदा पैसा फिरको सिंगदुगी तोंगानबा खुदोंग चाबम पिनना बतो इरा हाइबो पोसे कोई बिजवांगी छरुक कनोदगी सोंतौ पुरो आइदना इ थमजगे तुंगदा इम्फाल वेस्ट की एडिशनल SP ने लुसिंगबा पुलिस कांगबु अमा लाक्तुना प्रेसिडेंट यावना मियोय अहुम पुलिस न फादुना पुखी अमरोंदा सिविल सर्विस कंबाइंड कॉम्पिटिटिव एग्जाम असिदा सरुक याखिबा माहिरोई सेंगना सेंबा ग्रुप्स ऑफ एक्सपीरियंस MPSC की कन्वेनर रॉबर्टसन सोरोखाइबमना मणिपुर प्रेस क्लब ता पाउमिसिंगा उनाबा अमादा फोंदोखिबदा ngasi BJP na चाउना मतेंग पांगदुना चथकिबा खोंजंग अदुबु थागतबा फोंदोखि पांथोखिबा एग्जाम अदु इंडिपेंडेंट बॉडी अमना कुपना थिजिलेबा मतुंगदा असेंबा रिपोर्ट पुथोक्तुना एग्जाम अदु रिकंडक्ट तौबियु लाक्लिबा तांकुन फावबगी मनुंगदा सरकारना एग्जाम असि हनगनी हाइबगी चपचाबा वाफम फोंदोक्त्रबदी मियामगा लोइनना अकनबा खोंजंग चंगसिनगनी मसिदा थोरकपा दायित्व पुमनमक MPSC की अथॉरिटी न पुगदबनी अथुबदा कोर्ट केस अमसु फाइल तौरगनी हाइखि करिगुंबा इंटरव्यू सी कंडक्ट तौरप तारगदी अखोइसु मणिपुर लेरिबा सिविल सोसाइटी स्टूडेंट बॉडी अमदी पॉलिटिकल पार्टी मैम जिग खुसमनरगा अकनबा खोंजंग कया चंगचलकनबा कोइ सेम साजरे मसिदा थोरकपा अफबत दायित्व पुनमक MPSC की चेयरमैन अमदी सेक्रेटरी पुबिगदबनी Narcotics and Affairs of Border Police Station Manipur की कांगबु अमन ngarang मियोय अमा थिंगबा थमलिबा एफिटामिन टैबलेट लिसिंग मंगा चामगा कोनना फारे हाइरी पुलिस डिपार्टमेंट की PRO की सेरोल अमना फागलबा मियोय अदुगी ममिंग फुनद्रै मयुम वाहिदा जही निफुहुमदोय मपुरोबा लेखिद्रबा सिकंदर लिलोंग दाम मखोंगदगिनी हौजिक पावगी मरकथना ब्रेक अमा Sarasphere 2016 Imphal Lakliba October की तांग 19 की नवंबर की तांग 3 फाउबा मणिपुर की तिदिम ग्राउंड तिदिम रोड इम्फाल दा पांगथोक सरगनी मणिपुर अमसुंग मणिपुर की मपांदगी हैंडलूम प्रोडक्ट हैंडीक्राफ्ट्स कल्चरल प्रोग्राम म्यूजिकल नाइट इथनिक फूड स्टॉल रूरल सेल्फ हेल्प ग्रुप प्रोडक्ट ना पुथोकपा ओलम सिंह पुथोक्तुना मखल मथेल कया अमा मियाम दा खुदोल तमजरी मियाम ना लाक्तुना अमुक्तंग महाव तंगबिहो
ꯑꯩ ꯏꯃꯥꯗꯣ ꯁꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯣꯏ ꯄꯥꯕꯨꯡ ꯑꯦ ꯉꯥꯡꯉꯤꯕ ꯁꯦꯟꯇꯦꯟꯁꯇꯨ ꯃꯄꯨꯡ ꯐꯥꯍꯜꯂꯨꯅꯦ Yes, pure orphan. Pure orphan. ꯊꯋꯥꯏꯁꯤꯁꯨ ꯊꯥꯗꯣꯛꯄꯤꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯀꯣꯏꯔꯨꯅꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ KB Enterprises ꯄꯤꯖꯔꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯆꯠꯈ꯭ꯔꯒ ꯇꯥꯡ 16ꯗ ꯍꯜꯂꯛꯀꯗꯕꯅꯤ ꯁꯨꯞꯅꯇꯒꯤ एयर फेयर 15,500दा ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯄꯤꯌꯨ ꯄꯦꯀꯦꯖꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ KB Enterprises MG Avenue ꯏꯝꯐꯥꯜꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯤ 9862028656 ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ Sri Mani Kumar Jewelers. Yumda sumnai raka khanbinadi kanaroi engonda loina thengnakrabani wakhaldo wagano lao aikoi kudungno phasaminarase miyamgi apamba design kudungno soidana phanglagani Sri Mani Kumar Jewelers. Irudio Coaching Institute behind Bigger Hotel Kangabom Lekai Machin. Admission open CBSE SA2 class 9 and 10 start from 6 October. Revision course come mock test CBSE class 12 science starts from 6 October. Saningbra. Adom na irai lai jum sanlabadi nasima contact to view Contribute Housing Finance Company Limited. Ya, muna pirak pasida aigi nungaiba haitare nungaiba. Panthoibi na imonda pibase. Kanamta dagi phangoi na ina khanjai. Panthoibi housing da chalaga akhoi khangdaba mayam do khanganaba satpiu hainimi. Masi awang nungpokki ahanba TMT bars industry ni. Industry asi 1993 ki December thada linkhat chakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpokki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars semgat sagatpa khudingmak aikhoigi marup. Break itungda taram noksari makataba pauda. BJP Sekmai Mandal na sinduna nomagi oba political conference ama Phumlo community hall da pangthokre thoramaduda Thangmoiban Kendra gi MLA KS Joy Kisan Hana Minister Oiramba Ojoy BJP Manipur Pradesh ki Hana gi President SS Santi Kumar Sekmai Mandal gi President K Sohadev Hana Minister Oiramba N Biren Susaru Yakhi Ojoyna Dr. Engineer yauna tongan ba sinphamda leibesingna soibedagi misi mina thokpada siba misingdagi politics tawbasingna soibedagi siba misingna saruk sama hengani malemda khunai kaya marufangna mangkibasing leibak mapusingna soibedagini maramasina isingani tarateret ki mikhalda afaba lengak thamhauduna Manipur kanma mathautai haiki N Birenna Sekmai Kendragi MLA na sahi mangagi thadarakhiba local area development fund Tangkhai Phana Miyamda Thabakta Sizinadabagi Mami Tare Kendra Asigi Manungda Community Hall Niputaret Sakibagi Sel Kaithokrabasu Hall Uba Fangdri Lambi Thong Chatpayabagi Thakta Leitre Haiki BJP Lamsang Mandal na susinduna nomagi oba political conference ama Mayang Langjing Community Hall da pangthokre thoramaduda Thangmoiban Kendragi MLA KS Joy Kisan Lamsang Mandal gi President Y Mahindra Imphal West District ki President KS Ibohol Susaru Yakhi Kendra asigi BJP ki ticket tanariba S Rajen PS Paksau L Mani Babu Y Dasumati PS Rion Susaru Yakhi MLA Joy Kisanna Manipur ki Congress lengak senja thumja gi changwang lakle thabak changmada matik saba chadabagi wafam leitre sel buleirabadi oiba yaroidaba pumnamak oithok hanba yare masina lairak lasu hairaba naharol singda chawna kaibe pire hakhi BJP State Vision Document ki member oiriba Khundrakpam Kanbagi poster campaign ama Lamsang Kendragi manung sana Tauthong Khunau amasung Lamdeng Khunau da chathakre Handak pangthokadawriba 38 suba Manipur Vidhan Sabha Mikhalda Congress po amuk hanna sarkar pahenna ba hotnabada panchayat member singi asoba thaudang lei haina MP Dr Mainena Sagol Tongma Mayai Lekai da nauna Sabha Community Center hangdokpagi thoramda haikre thoramadda MLA K Sarad Yurembam Jila Parishad ki member CS Bijanti Pradhan CS Megha yauna miyoi kaya saru yakhi
MLA ke saratna ikhoi gi isa gi hawrakpham khangdaba amadi ipa ipusing ningsingdaba amasung chawkhat tharangda apanba ayat papi bagi hainabi asina chawkhat bagi lamjel da yaw bangamdabani haiki MP mainana hogalak libana hasingbo afaba lambi da lamjingduna matik saba mi amamam ohennaba hotnaba sangi haiki Nomagi Open Legal Awareness Program ama mayang Imphal Common Mini Stadium da ngarang pangthokre Manipur State Commission for Women amasung Manipur State Legal Services Authority ani napuna sinduna pangthokiba thoram aduda Education Minister Dr. K.S. Ratan Kumar Commission gi Chairperson Dr. K. Sobita Devi Member Nilima Devi Member Farida Saha Ranjita Golmai amasung mayang Imphal Municipal Council gi Councillor singsu saruk yakhi Resource person oina B Supriya Devina Hauzik nupi de thengnari ba crime gi matangda marik sumba wafam kaya phongdokhi Dr. Ratan Kumar na yumban minari ba nupa nupi anina thong manana sat minari ba imung aduda hiram khuding makta kumang chawsin ngamgani haiki Moirang Kendra gi manung sanba Tidim Road ki Tera Khongsang bidagi kumbiga fauna riba kilometer taruklom sangba lambi amadi Naran Saina Main Road tagi sanglagalai ba IRB Road hairaga khangna ba kilometer ama makhairom sangba lambi ani asi sahi asigi manungda semba loisinna ba pandam thamli haina Parliamentary Secretary M Prithviraj na phongdokre ngasi hairiba lambi sing asi Rural Engineering Department Manipur gi Chief Engineer and Babusan yauna atai engineer kayana saruk yaduna lambi gi fibam yengsin khre Prithviraj na lambi asi sembada praja gi chawraba mateng tangai phade amadi quality control tawnaba hotnabada miyamna mateng pangbiyo haiki Amaromda Moirang dagi kumbita lambi asi semjin bide haina lamdam adom gi club organization singna changsiliba lambi thingbagi khongjang asigi matangda Prithviraj na hayeng tang 19 fawbagi manungda sarkarna lambi asi semjin ba hauragani masi fawbagi manungda semjindrabadi mahak masasu khongjang changsinba yawgani haiki Hayang hangsitagi soina honna batokse kem hawdaba taragadi aikoi sumadu prajagi khongjang dokoi yawminna batabne in thamjage Manipur matam isai amasung Nomaithem Pahari haibasida seminar amalamyan masanglenda ngasi pangthokre Nomaithem Pahari Memorial Trust Imphal National pangthokiba thoram adu ayuk amasung nungthilda session ani thokna khaidoki ahan ba ayuk ke session da DDK Imphal ge hanagi director Sagor Sem Indra Kumar na moderator oikhi Professor Iboyame Sharma amadi Dr. Hamom Nabasandrana paper present tauki ani suba session da film critic RK Biduna moderator oikhi Dr. Makhonmani Mongsaba amadi Dr. Z Vijay Kumar Sharma paper present tauki Tharom aduga mari lenena Professor PS Iboyame Sharma Nomaithem Pahari asi khunai asigi saknai bemisak amani mahaki maramda naina bahabasi amna tangai fadaba amani haiki State Cabinet na Ozali Singma Satret Marfutaruk po downgrade taukiba asigi mayokta sidriba fawba khongjang changsin ba haina All Manipur Elementary School Teachers Association na ngasi jem holda pangthokpa mifam amada warip lokre Association ki President Jatungeng na preside tawduna pangthokiba mifam aduda Association ki General Secretary Santa Kumar na Ozali Singma Satret Marfutaruk asi matam sangna warak labangaktani haki Hai amadi manama singbu liduna matawkaram na thamgadagi haibagi matangda sayol marigi oiba entrepreneur development program amanga sidagi Porompat ki processing training center da hokre Manipur Science and Technology Council Imphal sinduna pangthokiba training hokdopagi thoramda Science and Technology Council ki director T.S. Surendranath Imphal College ki associate professor Somarjit amadi food technologies and tonjang namro oiba miyoi sing oina saruk yakhi Science and Technology Council ki Director Surendranath na afaba entrepreneur amo age harabadi miyamna pamgadaba pot quality laina puthok patangai fade phongdokhi Singai Kendrada BJP ki candidate oigadawriba NK Simarebo mai paknabagi yaifa mangol piba thoram amangarang Ukhrul District Thale Village talaiba candidate ki mayumda pangthokre Railway line sembada sohan kraba Phaiton Village ki lambi Railway Authority na semjin bidre haina Phaiton Village ki sip paumin thangna penda ba phongdokre Jiribamdagi Imphal yongna lakadaba railway line semba aduda Phaiton Village ki mayai da taduna village ani thokna khaidokre Hiramasigi matangda village chief paumin thangna makha taraduna lisingani nipandagi semba haukiba railway line asina maram oiduna khul ani thokna khaidokraba Phaiton Village ani asigi marakta overbridge ama sabiyo haibada yadabadagi lambi semge haina yanaki hauzik phawba lambi semdabana khudongsadaba kaya mayoknare haina phongdorakle ngangsing nupi ngangsing auto chatba natraga bazar koiba mi jumla chani se waba rewesing na pikre sisu khara sarkhoina haibiraga ina su petition pire sangonda adu matakta se lambi se
ꯑꯩꯅ ꯄꯥꯝꯕꯁꯤ ꯂꯦꯞꯇꯣꯞ ꯁꯦꯝꯕꯤꯔꯒ ꯀꯣꯏꯂꯥ ꯊꯥꯕꯤꯔꯒ ꯑꯗꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ Forest Department ta hauzik casual da leriba workers sing athuba matamda regular tahandrabadi kaibul lamjau da leiba casual workers sing hayeng dagi thabak lepagi khongjang jangsilagani hairi Manipur Press Club ta pangthokpa paugi mifam amada All Manipur Forest Department Employees and Worker Union gi President L Sotin Kumar na matam sangna casual worker oina thabak tawraklaba sing athuba matamda regular tahangadabani kusira sitawduna leriba Principal Chief Conservator of Forest Chief Minister na action laugadabani amaromda casual worker khara regular tahangani haina tawribasi mawong maril tadaba tawningbata tawba thawongni hauzik leriba casual worker pumnamak regular tahangadabani haiki ekoi dabi di chani gumpu se masi loina ekoi regulation tawdam ekoi na principal chief conservator forest unabda so aha brisam ko ripan tawrage makha tar pada batam khra lerka namuka awat pado ekoi hapsan ge adu tawge haibadi mahaiba adubu yethok action tawduna masi bagi matam lenaba election gi code of conduct lakpa ngaibagi mong da sun chathaba sumaina tawraga policy myam tawrkanda ekoi gi leiriba karmachari sing punchi simanga doreba Jenims Hospital manakta leba Medical Health Care and Consultancy Service na Health Care Benefit Card yanthokpagi thauram Manipur Press Club ta pangthokre thauram aduda Babina Group of Industries ki Managing Director Dr. Davli Thangjam Consultancy Services ki Managing Director Dr. Moirangthem Dayananda susaruk yakhi Health Care sigi khudong saba mipum khuding makna lobeyai hairi Kunai Apunba Beekeeping and Honey Processing Producer Company Limited na sinduna farmers singda khoi upu yanthokpagi thauram ama Manipur Press Club ta pangthokre thauram aduda Manipur Small Farmer Agri Business Consortium gi State Coordinator MS Khaidem TTP Limited ki Managing Director W Somraj Nabat ki SGM RK Yaifaba amasung company asigi Chairman A Tarakeswar susaruk yakhi MS Khaidena farmer mayam ama punsinaduna magun leiba khohi puthokpiyu iramdamgi asengba khohi thirakpada leifam khangdabagi awaba leribasi kokhansi haiki Manipur University da mingsanbaga mari lenana thokleba wathok Yangsinbina ba India ki President SRD Minister amadi Manipur ki Governor da hanjin ai beserol piduna wakat khrabasu ngasi phawba mijang changlakta pende haina musugi President CS Manglemtona Manipur University da pangthokpa pawgi mifam amada phongdokre Manglemtona makhatana wathok asigi matangda SRD Minister da ahumlak ai beserol thaduna wakat khi India ki President amasung Manipur ki Governor da su wakat khrabasu ngasi phawba wakat tabi bagi mahutta ai beserol phawba tharaktaba silaibak thibani Atuba matamda SRD Minister na wathok asi loisina bahotna drabadi masing yamlaba mahiro singi academic career manglak payabagi akibe leire mari lena basingna miyang sangbiu thasigi kulhumdoida wathok asigi matangda MU da miyamgi mifama maphamgani masida mahiro amadi mari lena basing saruk yabiu haki adubu ngasi phaw wathok asigi matangda loisinbinaba HRD Ministry amadi Manipur Governor na Wapang anta thamuktabaje masi musugi side agi nungai ta phondokli Amaramda JSC against implementation of state reservation policy in admission in Manipur University na sinduna sisu university ki sigi gap ta khutang sara henbagi khongjang chathakre khongjang atuda academic council ikai khumnau state policy satna hanba yaning da habena singba ai beserol kaya season na ki Haksal gilamda asoba thawdang lauriba asasing bu pungning thogat pagaloinana makhoi bu ikai khumnaba utpa oina District Health Society Thawbalda District Asa Convention ama Thawbal Wangbal dalaiba multipurpose community hall da pangthokre thawramaduda Thawbal Municipal Council gi Chairperson TS Syam CMO Thawbal Dr. Jayant Kumar District Family Welfare Officer Thawbal Dr. L Ekendra susaruk yakhi District asigi oina khangatlaba asa tara tareta Best Asa Award khusinaki Hello. Swas Bharat amadi field testing kits ki matangda nomagi oba awareness program ama Imphal East District ki manung sanba Moirangkampu Gram Panchayat Ghar da pangthokre thoramaduda PHED gi additional chief engineer L Swamikanta Imphal East District Water and Sanitation Committee ki member secretary CS Lokendra Moirangkampu ki pradhan L Indira susaruk yakhi Manipur gi mahausadagi phanglakaba hidak oina sizinaba yaba pambi singi kaithel thamnabagi matangda nominini gi oiba workshop ama Indian Medical Association Lampel Pata Hokre
आयुष डायरेक्टोरेट ना स्टेट आयुष सोसाइटी का पुन्ना सिन्बा थौरम अदुदा आयुष की डायरेक्टर डॉक्टर के लोकेंद्र एडिशनल डायरेक्टर डॉक्टर एल अशोक शर्मा सेफ कंजर्वेटर ऑफ फॉरेस्ट टीएस महेंद्र प्रताप सुसरुक याखी पांबी सिंगदगी सुंगबा हिदाक सिंग उत्पा स्टोर खरसु थौरम दुदा हांगदोखी डायरेक्टर के लोकेंद्र ना वर्कशॉप असिना फार्मर अमदी साइंटिस्ट सिंगी मरक्ता वखल फोंदोकनबा ngamgani हिदाक ओइबयाबा पांबी सिंग पुथोकलिबा मियोय सिंग पुकनिंग थौगतपगा लोइनना करी कानाबा पीबगे हाबसी खंगनाबा होनगनी हाइखी अखोई फार्मर सिंग से अखोई खौरगा मखोई स्टॉल हांगली अदुदा अखन नही सिंग मणिपुर यूनिवर्सिटी दगी फॉरेस्ट डिपार्टमेंट दगी अदगी अखोई रिसर्च अखोई अतोबा सेंटर सिंग दे अखोई रिसर्च स्कॉलर सिंग खौरगा मखोई सिंग अखन नही मखोई दि पोंगtok मयाम थालगा मोय टॉप मयाम मा डेलिवर तोहलगा अखोई लेरिबा फार्मर सिंग से कानाबा पिहनबा अदुगा मखोइना हाना लेजरमी उसी प्रमोट तोवा अदुगा लोइनो लोइना मखोई दा अनौबा आइडिया पीरगा हेना फबा मेडिसिन प्लान की अदुंबा माइवन मोलको यानबगे अदुमगी प्रोग्राम अमन कोइनिंगदा लेबा मणिपुर पब्लिक स्कूल के 53 लाख सुबा फाउंडेशन देगी थरम अमंगसी स्कूल असगी ऑडिटोरियम दा पांगथोखरे थरम अदुदा स्कूल असगी वाइस चेयरमैन ओइबता नतन एजुकेशन मिनिस्टर ओइरिबा डॉक्टर के एस रतन कुमार एजुकेशन कमिश्नर एम लक्ष्मी कुमार मणिपुर पब्लिक स्कूल की प्रिंसिपल प्रेमावती देवी ना थरम अदुदा सरुक याखी स्कूल असगी अवार्ड फंगलबा ओजा यावना मिथोय मिहेलबा माहिरोय सिंग मना मथुम कयासु यंथोखी मिनिस्टर रतन नांग असगी मॉडर्न एज असिदा अफबा एजुकेशन पुरकपदा ओजा सिंगी चावरबा दायित्व लई ओजा यावदना माहिरोय सिंगना माई पाकपा ओइथोक्तबनी माहिरोय खरना ओजा यावद्रबसु इंटरनेट वेबसाइट तगी माहि तंबा कया यावरी मखोय सिंग माई पाकलबसु पुंसीदा अवाटपा अमदी असुमक लेगनी अनौबा टेक्नोलॉजी लाकपगी मतुंग इना ओजा सिंगसु मतम मतमगी अपडेट तौबा दरकार ले हाइखी लोइना लोइना अखोई 12 लोइना कामदा मदुगी अखोई मपान चलपा ngomdaba adigi technical अखोई प्रोफेशन दा चंगबा छात्र महिरोय सिंगी येंगा अखोइना सु तोंगान तोंगानबा इंस्टीट्यूट के आमसु अखोई गवर्नमेंट सिना लिंखतना नौना अखोई सेशन होगा अखोई यावरे थौबाल डिस्ट्रिक्ट महिला कांग्रेस कमिटी की नौना थौ पुगदब सिंग अमदी हाना थौ पुरंब सिंगी अरि अनोक सिनबगी थौरम अमा डिस्ट्रिक्ट कांग्रेस ऑफिस थौबाल पांगथोखरे हानगी प्रेसिडेंट ए सनातम्बिना नौना थौ पुगदबी वाइखोंग बिनाना सिंगबदा खुदोल तमखी डिस्ट्रिक्ट इलेक्शन ऑफिसर चांदेल लसिंदुना मोरे पुलिस स्टेशन की ममांगदा इलेक्टोरल रोड डिवीजन कैंपेन पांगथोखरे सही तरह निपाल सुरबा वोट थादबगी हक फंगलब सिंगबो करमना वोटर संगनी वोटर आईडी दा सोइबा कया यावरमलबसु चुमथोकनबगी तांजा अमा पीरी Brother in Arms and Wilderness Advances Manipur na sinduna tha sigi tang kuntra da YSC ground da pre rock concert ama pangthokadawri Brother in Arms convener Momo Laistram na Imphal Hotel la pangthokpa pawgi mifam amada rock concert asi Manipur gi rock band singling khatpada asoba thaudang loramba laikhidraba RK James da kathoktuna pangthokadabani RK James Manipur da rock band singling khatpada asoba thaudang yarambata natana cultural amadi social activity kaya pangthoklamba miyoini hairi मेरा होक चोंबगी थौरम ngarang moiranggi singai lampakta pangthokre thauram adu the deputy speaker preso simare yas ki parliamentary secretary prithviraj MLA S Bira amadi khorentak village gi chief ke tomba kom ningthi singi chief NGK haukipna maru oiba miyoi sing oina saruk yakhi nat ki oiba jagoi isai kaya su pangthoki preso simare na lamda masida laiminari ba ekhoi masel sing tam khaidana amato oiba wakhalol da chatminaraba matamda chakhatba khunai ama oiba ngamgani hakhi Systematics Voter Education and Electoral Participation Campaign की सरुगा मोइना फोटो इलेक्टोरल रोल की स्पेशल समरी डिवीजन इम्फाल वेस्ट की ओइना माई पाकना संगसिली तोंगान तोंगान बा फॉर्म सिंगी कलेक्शन बॉक्स सिंग थमदना एलिजिबल ओइबा वोटर सिंगना निंगथिना मेंसलबा फॉर्म सिंग चे चांग सिंगा लोइना बॉक्स सिंग असिदा था सिगी कुनमाथोय फावबदा थादबा यागनी ngasi Oriental College अमसुंग इम्फाल कॉलेज दा कलेक्शन बॉक्स सिंग थमखी महिला कांग्रेस की प्रेसिडेंट एल तिलोतमाना लांगथबाल ब्लॉक कांग्रेस कमिटी अमदी नॉस्टा क्लब का खुसनदुना हावरे बिदा लमतु सेंगदोखरे एल तिलोतमाना इंडिया टुडे ना एग्जिट पोल द पीखिबा रिपोर्ट अदु थाजनिंगाई ओइदे मिखल हाइदोरकलबा मतमदा लाइन खंगनी हाइखी मणिपुर कल्चरल पॉलिसी पुथोरकपबु इपा थोकोक सेंटर फॉर आर्ट्स एंड कल्चर उरिपोक नारमथोक इम्फाल ना थागत पफुंगदोरकली हाउजिक ब्रेक अमामोक वोटर खुदिमक वोटर लिस्ट यावंसी लाखलीबा जनवरी की तारीख अमदा मसागी चही तरा निपान अमदी मसीदगी हेंबा प्रजासिंग ने इलेक्टोरल रोल द मिंग चंबियो युम होंखिबा मी लेखिदबा नत्रगा ममिंग नथा सोबि यावरगसु कक्थटपा चुथोपो यागनी मरी लेनबा फॉर्म अमदी अकुपा मरोल अदोगी BLO SDC अमदी SDO दगी लौबी काउबिरगनु फॉर्म थाजिनबगी अरोइबा मतम अक्टोबर की तारीख 2 मासो
Sangai Healthcare and Research Center for a Better Life, Uripok Bachaspati Lekai, Imphal West. Thamzariba Khudong Sabasingdi, MRI, CT scan, X-ray, electrocardiogram, ECG, spirometry, treadmill test, ultrasound, laboratory, physiotherapy, amadi Holter monitor. Tagyal Industrial State Talaiba MS Ranjoy Plastic Industry na chahi ahum mapung pharak pagaloina na water storage tank lakliba ningol chakaw bagidamag 5 to 10% discount pizare. Virgin raw material na saba, technical qualified person sing na saba, chap manaba mamalda makhal kayagi machuda phanghanba, chap chaba liter da sajaba, lili amasung thoibi water storage tank ngasi maglengsin biraktuna khudong chaba sing asi lawbiho. Adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuni chaba liver da akai laklaba natraga libergi mapangan chontharak patarabashu karishu waningai leitre lift staff syrup sijinabiu adungi awaba punamak koknabagi pambaini diabetic na naraba anaba shinnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naragai laing babidi najingai da successful hobana hena fei Masiki ahan boy no puthokjaba Sangai Plastic Storage Tank sijinabi Yansinaba potlam yaudraba LLDP ina sajaba Sangai de sijinabi lakliba ningol chakauba kumheiga mari leina chada tare tagina tara phawba discount phambigani Phambigada sizing bi 200 300 500 750 1000 1500 amashun 2000 liter ni chahi tara gi guarantee ga loina khenaba makal kudingi apamba machusin phambigani khudong chaba si phambigada ba phambi London supermarket leba New Smart Industry Khattanani Hakchangi labor somakpadagi puju singaktaba hakchang choktarba tumba chaba yaraktaba khong hama nungaraktaba singkidamak amatta ngaraba upaidi Jolib syrup amasung Jolib capsule ro changne sinabiyo Kahna taram noksari makata ba pauda Ziribamgi mongbung dalariba Manipur Tea State Sarkar na thawai dabadagi mutkibani haina BJP Vision Document ki team amana Tea State ki phibam handak yangsin ba khongsat aduda Vision Document ki convener Ake Ranjan na phongdokre mahangna makata araduna lisingama samapan marfuni thoida lingkhat khipa Manipur Tea State ngasidi mapungphana mutkre masi hingat hanana ba hotnaba yabra haibadu yangsin gani haiki Ano hojik pithribi da claim tawribani hariba dangi hariba tea se masidagi white tea semakanda hojik ti antioxidant high way haidana cancer na basingda masigi keno se pithabadi phai haidana je kg amada at least 16 to 20,000 piwa adugumba dangi tea je machine yaurga tawgadab nate horiba plant ado aduda horiba species ado madu phajana hand plug torga green tea process torkanda pigadaba potne Masi Manipur do hujik lariba 7 lakhs educated unemployed lariba mayam sing se akoina accommodate thabak pige subham nomham phangan ge senthok lambi lehen ge haragadi asigumba tea state ase amona revive torga akoi gi mioi sing ase masida thabak toholabu kanda da state ase ina khungadabani lamdam adomgi mioi singna sarkar asina asigumba yamna singthaningai oiba mafam amabu yangsindana aremada manghan baibasi pende phongdorakhi Kairau Kendra ki manung sanba Kiamgai Arapti Gram Panchayat ki Ward number 1 dagi 4 phawbagi imung singda National Food Security Act ki makhada seng phangande haiduna Kiamgai Muslim Makhalakai Community Hall da wakat mifam sathakre nupi amana mi amada seng kg manga pigadaba adu imung amada seng kg taret khakpiduna laire haiki Numit humni subna sathagadaba Oinam Comprehensive School ge Educational Triad de Thoram School asida hudokre Thauramasida ZEO Iramba Anjinaba Manipur Board ki Deputy Secretary N Mangi amade thabak tagi potharaba o ibosoba khoman su saruk yakhi School asigi principal o bizoina hawjiki matamda mahiroi singna school da karamna mahitamgani mama mapa oibasingna karamna angang singaloina duna afaba mahiroi ama ohengadage amaromda oja singna su mahiroi sing karamna loina gani haibagi matangda thauramasi pangthokpani hakhi Indian Red Cross Society Manipur ki Secretary Dr. Y. Mohena Lusingba Kangbu Amana numit nini supna khudaki oiba asok apan nangba mahausa gi oiba khudong thiba thokpadagi saksel thorang lokhatnaba mock drill more da pangthokre ngasi nini sanma numita more police station manungda police na miyam gi khudaki oiba thabak thoram karamna pakhat kadagi haibadu utkhi Lions Club of Imphal na Lions Wildlife
week of service in site kamari lenana land service thangai pro Imphal eye screening camp amangarang pangthokre miyo yankhai humdo screening tawbaga loinana lemna hidak langthak sing pikhi Manipur Health Services ki Director Oiramba Dr. Y. Yamana Blindness and Keeping Healthy haiba site asida wangangki. Moirang Kendra Progressive Youth Front sinduna lakadawriba mikhal asida Moirang Kendra da mikhal oigadawriba Thongam Santigi Political Conference ama phubala loktak maru haraupungda pangthokre. Thongam Santina Moirang Kendra asi Manipur ki khwaidagi maru oiba puwariga sagonariba Kendra amani adubu chapkhat thaurangi maikaida de laibak thiba mafam amada lairi haiki. Bisnupur BJP Mandal Sinduna Ningthaukhong polling station ahumgi nomagi oiba booth level mifam ama Ningthaukhong kha kunau da pangthokre mifam asida kendra asigi ticket tanariba mioi mapal amasung mandalgi maru oiba thaupu basing susaru yakhi awanba Manipur ama puraknabagi damak BJP gi lengak lehenba matam oire haina phongdoknakhi Moirangdagi kumbi phawbagi lambi koilas thadabagi mayokta lambi thingbagi khongjang asi su sangsinki kumbi kaithelda kaithel phambi ima ibel amadi nupi lupsingna khongjang asigi matangda miyamgi oiba mifam amasu pangthokhi kumbi apunma nupi lupki secretary KS Nandini na lambi asigi matangda rajniti changba tawbiganu vote ki matam oirak pasigi khudong chaba lauraga rajniti gi miyang changlakpa yaroi asuk kuina pibam sokna leraklaba matamda wafam amata phongdoktraga miyamgi ihau laklaba matamda daita lawgani haiba yaningde lambi samjinbagi thabak hek loidriba phawba miyamgi khongjang handok loi haiki Amarom da lambi asi koilas thana bagi damak thoya dagi sem saba hokre mari lenaba contractor gi roller amadi atai machine sing thorang tawre hairi Manipur University na schedule caste mahiroi singe hak mat bayaroi hainanga si all kaksing schedule caste students association na kaksing kaithela leiba ibudau na halagi laibungda wakat khongjang chathakre khongjang aduda school college ki mahiroi sing susaru yakhi Union gi Secretary Nilkas na Manipur University gi hawjik thokliba ming chanbagi reservation gi wathok asida Manipur lengak na tawfam thoktabada khuting jinduna lisingani tara ki session asi zero session ohenna bahane biganu khunai asigi kanglup khuding makna su University na inform thokpa act amasung UGC gi chatna kanglon bo ona tainana chayet na han biganu Manipur University da afaba academic atmosphere amale henna ba punna hona minasi haiki Wabgai Development Committee na sinduna lakadawriba mikhalda kendra asigi mirep oigadawriba mayangbam ranjit ki mikhal gi campaign Wabgai thinge lekai da hawdokre thoramadu da committee gi president Dr. Luangmacha su saru yakhi Social Welfare Forum Barakto Faitolna National Highway Imphal Jiribam Lambida tha asidigi taradagi satharakliba matam kaktaba banna miyam da khudong chahanre Manipur government na pifam thokpa lambi gi compensation lamgi compensation pibi dabadagi matam kaktaba highway tingbagi khongjang asi chatharakhibani ngasi phawada marile naba authority na wafam amata phongdoraktaba yaningdaba phongdoktuna hena kanba khongjang changsilagani hairi indifferent ban kawra hongbodu hojik phawre ko dum chathur chanlaga leya adra karigomba hojik phaw government higher authority government na response lakta di ai khoi hojik se detention si wang no to gya hari khoi formula hara tar kundai khoi na meeting toga ngasi press release amuk thogarle Panthoibi Housing Finance Company Limited na sinduna nomagi oba political leaders singe special gathering ama Hotel Grande da pangthokre thoramaduda tongan ba masak naiba mioi kaya su saruk yakhi company sigi chairman cum managing director TS Hemona company asina paikhat liba thabak thoram sing amadi housing for all by 2022 gi matangda sugaina takhi Rural Engineering Department sinduna Manipur State Rural Roads Maintenance Policy lisingani tarataruk semnabagi matangda nomagi oiba khana naina ba mifam ama secure complex talaiba department asigi conference hall da pangthokre Thoramduda Manipur gi saknairaba economist Professor N Mahendra Deputy Secretary Finance CS Azid Assistant Commissioner of Taxes I Mangi Department asigi Chief Engineer N Babusan Additional Chief Engineer Samsundar amadi tongan ba department singi representative sing amadi adaks sing susaru yakhi
Professor Mahendra Nath Department and Local Liba Kongtang asi apwa Kongtang ni adumakpu policy asi sendringaida ningthina khana hobatangai fade haiki. Chief Engineer Babusana PMGSY gi makhada lisingani manga dagi semlak palambi singasi maintenance ki matam sahi manga khak oibena lambi singasi soksilakle maramasina policy ama semduna lambi singasi samjil haudragadi hena amang ata thorak padagi kannaba pandamda policy asi puthokna bahon abani policy asi cabinet pukhatuna manipur sana hanaba taksil lagani haiki. DIPR की State Institute of Journalism ने सिंधुना न्यूज़ रिपोर्टिंग की निमित्त तरह निगे बेसिक कोर्स सेनापति के DRDA होल्डा मसी लोइसन क्रे लोइसन बगी थोरमदा कोर्स असी की कोऑर्डिनेटर और रिबा सोंगथाम नयोन DIOTS सरत अमसुंग एल कपानी सुसरु याकी कोर्स असी दा ट्रेनी कुन्ना सरु याकी National Sung State Media na UPF KNO gi political demand asibu ko ki state oina wahan thok pibidana ba UPF ki wangang loi aron kipgen na appeal tawre political solution amna amat toiba masil manaw gi lising ama purakpa ngamgani khetna ba khuding mak matam na waroisin purakani kuki tribe singi problem asi political oiba khaknatana security ama sung furup asi mutkadra haibagi wafam ni Government of India amasung Manipur government ka ani suba round gi political talk tha sigi tara mapalda Delhi da pangthok lagani UPF amasung KNO gi mihu sing hayang Imphal thadok lagani hairi Sakhangda ba nupi ama CIC Kangpokpi de lai khidre nupi asi sahi humpho mangarom gi lenga oigani Kangpokpi police na ngarang bongmom khulgi highway gi nakal da yamna phibam chadana lerambadagi CIC Kangpokpi da pukhatuna laikana khibani adubo mahaki haksang gi phibam hena sokhibadagi ngasi nungthil laikidabani nupi asi yengbada wakhal choiba mali masak maming khangdokna ba Kangpokpi police na rem smoke ta thamna ba thorang tawkhre Kangpokpi Women Sadai Hill samasung Kangpokpi Women Welfare Organization na traditional solama upikhi Lamlai Kendra gi manungda leba salam local gi kilometer manga sangba lambi ngasi BJP State Executive Member Khumanthem Sarat Kumar na asang basan pham puthokna semjin ba haukre lambi asi lamlai degi khara somga phauna ba lambi ni Khumanthem Sarat Kumar na Manipur gi manungda ani suba khwai degi chawba local oiriba salam local asi degi puthorakpa potlam singlokpa matamda chathok chasin tawbada sangari phawba chatpa yarakta badegi tangai phadana lambi asi semjin bani lambi asi sembada nimit tarani rom changlaba yai haiki Hauzik sanabagi pao muk pangbigani. Ngasi sanabagi pao da. Katak tangasi sanaki ba Women I-League ke final preliminary round da Manipur ge ESU Football Club na Zapier Institute of Technology bu Football Club po goal ahum anida thoikre. Yes, Yogi goal singadu balana goal ani kamlana goal ama sankibani Zabier ki goal ani aduna ke Sumitra amasung M Nandini na sankibani League asida Manipur ki team ama oiriba Kripsta FC Nauramthong amasung Sudeba Mon Live FC Delhi ga hayang nungthil pung ahumda sanagani Ziribam da sathari ba taruk suba P Tilotama Devi Memorial 3rd Division Football League Tournament ki ngasi sanaki ba Super League Round Master Oriental Club na YJFC bo goal mari amada thoikre Tarit Suba NEC Dr. T.R. Memorial Any Football Championship ta Manipur semi-final changkre ngasi sanaki ba match ta Manipur amadi Assam goal amamam chanaduna draw chatkre thasigi tangkunda semi-finals match sanagani Eastern Sporting Union Wangkhai gi Indo Stadium da thasigi tangtara mangadagi chatharaki ba ESU Durga Festival Badminton Tournament loisin bagi thoramda Khachigaw Kendra gi hana MLA oramba thangjam nandakishore amadi atai mioi kaya su saruk yakhi Loisin bagi thoram gamari lenena nandakishore na phongdoki bada sanaroi singna thaksi khasi naina sanarabadi tungda afauba international gi thaki sanaroi oibangamgani Manipur Master Athletics Association in Sinduna Thasigi Tankuni Thoi Amasung Kulumdoida Kumalampak Men Stadium da Pangthokani Toramda Kuntra Nepal Suba State Level Master Athletics Championship Thasigi Tang Kulumdoi Amadi Kunmari da Pangthoklagani Hairi Hauzi Makata Basana Bagi Pau Boyang Ning Thauzam Dagi Amuk Pangbigani
All Manipur Football Association na sinduna Imphal gi mapal kangjibungda khumuksam ingosa sing Memorial Trust na sponsor tawduna mamang thagi August ki tang 12 digi state asigi masak narba team tara nithoi na saruk yaduna chathariba sahi asigi taramathoi suba Manipur State League ki ngasi sanakhiba match ta Nisha Thangmeban amadi FC Jalen Sadar Hills goal ani chanaduna draw chatkre Nisha Thangmeban gi goal ani du El Milan amadi David Casey ngaitena match ki humputra manga suba amadi humputra 3 suba minute chanki FC Jalen Sadar Hills ki goal ani aduna Thangmilen Hawkip amadi William Paulian khumna match ki marfu mathoi suba amadi marfu tara suba minute chanki bani match asida Nisha Thangmeban gi sanaroi NG Prem S James Y Ibom Chamadi FC Jalen Sadar Hills ki Lamgunglen Saiko Hawk to boy amadi Mangte Dangko Porengda center referee unsporting behavior gidamak yellow card utki Saturday League asigi hayeng nungtil pung tara nithoi makai tabada ahanba match oina Neroka Football Club Sangapam amadi USA Khuraiga sanagani ani suba match nungtil pung ani makai tabada Traukwa Kaithel amadi SSU Singamaiga sanagani Athletics Unit kungi nupa amadi nupi masa athlete sahum yangkai na saruk yaduna ngasi dagi Khuman Lampak Main Stadium da 13 suba State Age Group Athletics Championship hokre Athletic Association of Manipur na sinduna tha asigi tang 19 phawa pangthokadoriba championship asigi ngasi meter lising amagi women's ki pangthokhibada MSCO gi KSH Romika na ahanba category asigi men's ki pangthokhibada LSC gi MD Iqbal Hussain na ahanba asigi sahi kun makhagi nupa masagi pangthokhibada ICYC gi SH Romesh sahi 19 makhagi pangthokhibada LSC gi MD Sadik na ahanba position takre meter lising ahungi sahi kun makhagi nupi masagi pangthokhibada ICAU gi S Susima na ahanba sahi tramri makhagi da Siroigi T Russia sahi tramri makhagi nupa masagi da ICAU gi RK Dayananda sahi tratuk makhagi nupa masagi da Siroigi Y Arjit sahi tratuk makhagi nupi masagi da RK Dayananda na ahanba position takre meter lising anigi sahi tratuk makhagi nupa masagi da Sroigi Y Arjit na ahanba meter sanipal gi sahi tratuk makhagi nupi masagi da ICAU gi KS Anjana na ahanba category asigi sahi tranipan makhagi nupi masagi da Sroigi N Chawbana ahanba category asigi sahi kungi nupi masagi pangthokhibada ICYC gi S Sonia na ahanba women's ki pangthokhibada MPSC gi CI Sonia na ahanba category asigi sahi tratuk makhagi nupa masagi da KYC gi LDC case na ahanba amadi sahi tranipan makhagi pangthokhibada Sai RC gi MD Idris na ahanba position takre category asigi sahi kun makhagi pangthokhibada Siroigi N Konungjaw na ahanba nupa gi pangthokhibada Siroigi Nilakanta na ahanba meter lising taragi nupa gi pangthokhibada LSC gi MD Iqbal Hussain na ahanba meter lising ahungi sahi kun makhagi pangthokhibada ICYC gi K Simon na ahanba meter lising anigi sahi 19 makhagi nupa masagi pangthokhibada Sroigi A Sanathoi na ahanba position takre nupagi discus throda Manipur Police Sports Club ki M Santa Maitei na ahanba sahi kul makhagi pangthokhibada ICAU gi E Olendro sahi 19 makhagi da Sai gi O Saitejit sahi 30 makhagi nupi masagi da ICAU gi S Kalpana na ahanba position takre category asigi sahi 30 makhagi nupa masagi pangthokhibada KYC gi T Nanauna ahanba takhe Uchekon Kang Thongju Kendra Kangkut Team A na Thongju Kendra Kangkut Team Sibu Maithiba Piduna Marisuba Ibura Wangpuren Khana Wangna Sauba Mixed Kendra Wise Kang Tournament ki quarter final Sankre Usekon Kangkut na sinduna Mamang Thagi Tang Kuntaretagi Kangkut Tara Nithoi na group mari thongna khairoktuna Usekon Laikon Community Hall da chathariba Marisuba Ibura Wangpuren Kha Wangna Sauba Mixed Kendra Wise Kang Tournament ki ngasi sanakhiba aroiba league round match ta Thongju Kendra Kangkut Team A na Thongju Kendra Kangkut Team Sibu Panjil Tara Mari Tara da Maithiba Piduna quarter final sankhibani hayeng ahanba quarter final match ta Wangoi Kendra Kangkut amadi Nambol Kendra Kangkut ka sanagani Bisnupur Football District Sports Association Bisnupur na sinduna Bisnupur Mini Stadium da mamang thagi tang kun ma faldagi team kun na group mari thongna khairoktuna chathariba
Taramatoi Suba and Balananda Singh Memorial Second Division Football League Tournament ki ngachi sanakiba ahanba mesta YAC Bisnupur amadi KSDA kwa sifai goal ani chanutuna draw chatkre. YAC Bisnupur ki goal ani du Bijesona chanki. KSDA kwa sifai ki goal ani duna Deviler amadi Sanayamena chankibani. League asigi ani suba match ki sanakibada AYC Tingkai Kunauna Ideal Club Sunu Sifai bu goal ahum sinoda maitiba pikre. AYC Tingkai Kunogi mai papagi goal singadu Minlun Nomillen amadi Gaulen na sanduna match si mai paki. Chathariba league asigi hayeng ahanba matchta BDYC Borayang bi amadi LKYC Libon Kunoga sanagani. Ani suba matchta KYWA Kuno amadi NGKSA Ngaikhonga sanagani. Hangzing makata na inga sagi okipe pawa mukpang pigani. Ngasi nomugi okiba aing asagi pawda ICAR Lampel Patagi Pangba Pawgi Matung ina Ngasigi Kwaidigi Sakiba degree Celsius Kuntra Dasmik Mafal Kwaidigi Ingba degree Celsius Taramapal Dasmik Ama Nuksita yauba ising manil gisang ayukta sa adamar putara nuktilda sa ado humpumatoy oiki. Ngasigi nong sukide. Aroy pita maroy ba paw mukpang bigani. Hangang Kendragi Hanagi MLA N Biren amadi Tadubi Kendragi Hanagi MLA Francis Nazokpa BJP de yaukre. Congress Mathangi Mikhalda Titanic Lupadonga Lukragani Haina Ram Madam na Fundokre. Politics Tauriba Mui Karana Masagi Oizabat Tiduna Party Song Tok Song Sin Tauriba Asi Criminal Oiba Tawongi Haina Dr. M Narana Fundokre. Amadi Draft Manipuri Pony Conservation and Development Policy Cabinet na Ayaba Pikre. Nasigi oinadi ISTB na pizaba Manipuri pau matang sa dalo sinzari miyang tabiri pa pumna magpo amukahan na